Dayal sumit pangthorei tongmang yenglamlaga yangna changsilai nongdairembana ichenbu yenglamba khutyengduda marol thokta lepi khunu machinjak bijarambadasu leimaida loina thadakrabani isan nongdairemba tamna chumjing sangsilai suktuna mabu yenglibado khangsinada pamliba khunudo bo phamthaduna leimaida thammi machinjak sariba khunu mayamdasu sakhangdabi ama changsilaklabada makhe langlikli makhe langliba khunu pumbasu masa ani paiba ngamdabana kakthalibodo urabada nongdairembabu yengkhalei nongdairembagi pisum anido hena sukchinkhre ichanbusu yengli mina suktuna yenglido karishuna chungda isandu mana thokpa manganglei uche mayam si masalo ina kakthali kaigino Dayal akhuba mamitto lauthorakle nongdairembagi nak yorakle nongdairembada amuk ichanda muk yengi ichan sunupa ani tu da yingli mana hangba khumdi haiduna mano in sauzalei karigino mi khunu mayam si masa kakthali haunaba thabaklo khutta pariba topi su pungsup subsinkhre nongdairembana chetna paisinbada Dayal su ichan su uimado Dayal na masa kontharap toraga Hagulu thosi watho oina badare kaigino as ichan hagulu ichan su phugolei Dayal su masa kontharambado tingkhatle nongdairembagi sukliba bisum ani mabu chadogi yengliba mit ani wa nganginglabaso ngangthoktriba chimbal subtektuna paishiliba tupi mayamdu yengi ichan karibu khalliba mahakna nongdairembabu kiba supokte Dayal di matha sare ichangi matauda khonjel du hodana masa matha sana ichan thuasida tamotayal aina khangdaba pumba takpi gani hai khidai asuk yamba ujek singse masalo ina kakthatpagi maram karigino mit on khali Dayal ichan gi anam kanba hanmanai daba moongda khangma ngamdra male nongdairemba wanganglei aigi sangai dagi hendoktuna mafam atai da pai thokpa ngamdanaba nabuk yam phate na nangde mazai bungoni ichan Dayal da ichan Dayal ni ichan da nongdairembabu thagwalo naba hairibani isan gi makokda nongdairembabu masai bungo amagumna uribra udribra khangna nang sijinnare nongdairembasu nongzinglengum masana masabu masak taklakte mangonda majai bungo ko hairakte mabu thagwalon utta nganglakpada tathokduna leithokpa ngamli Dayal na haibagi ra ichansu nongdairembada thagwalon utpong haida mazai bungo uche mayam singhak tingzage suklamba nongdairembagi pisum anido sukhidre mai thongda mami amatta uthorakhidre Dayalda amuktang yengluraga ichanda hanglei nang konungshida minora kaigino minau oirade aigi nangta changakano ngasina hanbu oirsu aroibu oyu minau nattaba mina changbada yabra minau aina sida changbada kari akaiba leige kanamta aigida changba yade konung watho oihenba pamde karigino konung watho oigadoriba konungshida aina lamja oirugusu lamja aina konungshibu khangbagum kanamatana khanglamloi konungda lamjagi punshini chatkhrono pimcha wahang yam hanglano aigi chindagi akanba wahi thoaningde nongdairemba sauningle asawa phajanduna nganglibani khangalei khangi chansu mabu sauningle haiba Dayalgi wari dagi nongdairembabu mana sukki mati nungsiba pokhi thamoigi nungsibadu natte minungsigi ichena poklakkiba nungsibaduni nongdairembabu uningbu pokhi magi awabada saruk yaningki marup sanagi khanki mana khankiba pumba tayonna halle nongdairemba mahakna ichan Dayalda khangon onsili okhak su takhatli nangi majai bungo se tamo mazai bungo ko oiramdradi thajindawni Dayalda wa ngang ngamdringi nongdairembadu brangs phingalei phajillamba asawbodu puthorei kanthi thokna Dayalda laurap hangi Dayal kaide ngawbi nupino puthokro aiba ngawbi kaina haidade anidu sangatnarake tawi Dayal yam thuna anidugi mayai de lepsili khut anidu thangatli lepo thingatnarakano nongdairemba nangsu sawgano aiga khangnaba loisin khidre Dayalgi wahaido nongdairembagi sakpham khangung hongkibaduda karino haina yenglubani ure ningthauga lembaga laklibado ichansu nongdairembabu marup oiningbagi aduk torubani
ꯅꯤꯡꯊꯧ ꯂꯥꯛꯄ ꯎꯕꯗꯒꯤ ꯃꯤꯍꯨꯜ ꯗꯪꯗꯪ ꯆꯣꯡꯈꯠꯂꯛꯏ, ꯏꯊꯛ ꯊꯛꯀꯠꯂꯛꯏ ꯃꯁꯥ ꯄꯨꯝꯕ꯫ ꯅꯤꯡꯊꯧꯅ ꯌꯧꯁꯤꯜꯂꯛꯄꯒ ꯗꯌꯥꯜ ꯃꯀꯣꯛ ꯅꯣꯝꯊꯔꯞ ꯇꯧꯗꯨꯅ ꯏꯆꯟꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯕꯒꯤ ꯃꯔꯝ ꯍꯪꯒꯠꯆꯩ꯫ ꯏꯅꯤꯡꯊꯧ, ꯃꯍꯥꯛꯄꯨ ꯑꯩꯅ ꯀꯣꯅꯨꯡꯒꯤ ꯃꯐꯝꯁꯤꯡ ꯌꯦꯡꯍꯟꯕ ꯄꯨꯊꯣꯔꯛꯄꯅꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅ ꯃꯥꯅ ꯈꯪꯗꯕꯁꯤꯡ ꯇꯥꯛꯄꯤꯕꯅꯤ꯫ ꯍꯔꯥꯎꯕꯨꯡ ꯌꯧꯔꯛꯄꯗ ꯈꯨꯅꯨ ꯑꯃ ꯄꯥꯏꯊꯣꯔꯛꯄꯅꯤ꯫ ꯑꯗ ꯃꯥꯅ ꯈꯨꯅꯨꯗꯨ ꯊꯤꯟꯕ ꯆꯪꯈꯤꯕꯅꯤ꯫ ꯑꯩꯁꯨ ꯃꯥꯕꯨ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯕꯅꯤ꯫ ꯃꯖꯥꯏꯕꯨꯡꯉꯣꯅꯁꯨ ꯇꯥꯟꯊꯣꯛꯂꯝꯂꯤꯕꯅꯤ꯫ ꯂꯦꯝꯕ ꯏꯆꯟꯕꯨ ꯀꯨꯞꯅ ꯌꯦꯡꯂꯤ꯫ ꯅꯤꯡꯊꯧꯔꯦꯜꯗꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯈꯥꯅ ꯌꯦꯡꯂꯤ꯫ ꯅꯤꯡꯊꯧꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯨ ꯏꯆꯟꯗꯤ ꯑꯍꯥꯟꯕ ꯎꯕꯅꯤ꯫ ꯄꯥꯈꯠꯄꯅ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯂꯛꯇ꯭ꯔꯦ꯫ ꯀꯝꯂꯥꯛ ꯅꯤꯛꯄ ꯍꯧꯔꯛꯏ꯫ ꯂꯦꯝꯕꯒ ꯗꯌꯥꯜꯒꯗꯤ ꯑꯅꯧꯕ ꯅꯠꯇꯦ꯫ ꯅꯤꯡꯊꯧꯗ ꯍꯪꯒꯠꯅ ꯌꯦꯡꯗꯦ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯂꯨꯞꯊꯗꯨꯅ ꯂꯩ꯫ ꯅꯤꯡꯊꯧꯔꯦꯜ ꯄꯤꯁꯨꯝ ꯅꯥꯝꯃ ꯏꯟꯈꯠꯂꯤ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯏꯆꯟ ꯂꯩꯕꯅꯔꯥ? ꯑꯃꯦꯡꯕ ꯋꯥꯍꯩꯗ ꯗꯌꯥꯜꯗ ꯍꯥꯏꯔꯛꯏ꯫ ꯗꯌꯥꯜ, ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯃꯐꯝꯁꯤꯗ ꯆꯪꯕꯗ ꯅꯣꯏꯅ ꯊꯤꯡꯒꯅꯨ, ꯃꯅꯤꯡ ꯇꯧꯍꯜꯂꯨ꯫ ꯅꯨꯄꯤ ꯃꯆꯥ, ꯆꯤꯡꯅꯕ ꯀꯔꯤꯃꯠꯇ ꯄꯣꯛꯀꯅꯨ꯫ ꯏꯅꯤꯡꯊꯧꯅ ꯌꯥꯔꯕꯅꯤ꯫ ꯃꯈꯣꯏꯅ ꯑꯊꯤꯡꯕ ꯄꯤꯔꯛꯂꯕꯗꯤ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯇꯥꯛꯂꯛꯀꯗꯕꯅꯤ꯫ ꯂꯦꯝꯕ, ꯏꯅꯤꯡꯊꯧ, ꯅꯪꯅ ꯈꯔ ꯌꯦꯡꯁꯤꯜꯂꯨ꯫ ꯐꯅꯤ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧꯔꯦꯜ ꯂꯦꯝꯕꯒꯤ ꯃꯥꯡ ꯊꯥꯅ ꯆꯠꯈ꯭ꯔꯦ꯫ ꯂꯦꯝꯕꯁꯨ ꯅꯤꯡꯊꯧꯔꯦꯜꯒꯤ ꯇꯨꯡ ꯏꯟꯅꯈꯤ꯫ ꯆꯠꯅ ꯆꯠꯅ ꯂꯦꯝꯕꯅ ꯅꯤꯡꯊꯧꯔꯦꯜꯗ ꯍꯪꯖꯩ꯫ ꯏꯅꯤꯡꯊꯧ, ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯇꯁꯦꯡꯅ ꯆꯪꯕ ꯌꯥꯍꯜꯂꯗ꯭ꯔꯥ? ꯆꯪꯍꯜꯂꯨ꯫ ꯏꯅꯤꯡꯊꯧꯒꯤ ꯀꯔꯤ ꯋꯥꯈꯜ ꯂꯩꯕꯅꯅꯣ? ꯅꯅꯥꯎꯅ ꯈꯪꯖꯕ ꯌꯥꯔꯕꯗꯤ ꯇꯥꯛꯄꯤꯌꯨ꯫ ꯅꯤꯡꯊꯧꯔꯦꯜ ꯃꯤꯠ ꯈꯥꯔꯛꯏ꯫ ꯏꯆꯟꯒꯤ ꯃꯥꯡꯗ ꯑꯐꯕ ꯁꯥꯔꯝꯕꯅꯤ꯫ ꯑꯁꯥꯎꯕꯗꯣ ꯍꯧꯖꯤꯛꯇ ꯐꯨꯗꯣꯔꯛꯏ꯫ ꯊꯤꯡꯂꯨꯕꯗ ꯀꯣꯅꯨꯡ ꯃꯥꯊꯣꯛꯑꯣꯏꯒꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯈꯨꯗꯣꯡ ꯊꯤꯒꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯁꯣꯛꯂꯕꯗꯤ ꯑꯩꯒꯤ ꯏꯆꯜ ꯂꯩꯁꯅꯥꯒꯤ ꯑꯁꯥꯎꯕ ꯈꯥꯝꯕ ꯉꯝꯂꯣꯏ꯫ ꯎꯟꯒꯨꯝꯅ ꯏꯪꯕ ꯏꯆꯜꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯧꯗꯣꯛꯂꯕꯗꯤ ꯀꯣꯅꯨꯡꯁꯤꯗ ꯅꯠꯇꯅ ꯂꯩꯕꯥꯛ ꯄꯨꯝꯕ ꯂꯨꯞꯈꯤꯕ ꯌꯥꯏ꯫ ꯏꯪꯊꯔꯤꯕꯤ ꯑꯩꯒꯤ ꯏꯆꯜ ꯂꯩꯁꯅꯥꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯁꯥꯎꯍꯟꯕꯅ ꯊꯣꯛꯂꯕꯗꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯃꯥꯡꯖꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯐꯪꯂꯣꯏ꯫ ꯂꯦꯝꯕꯒꯤ ꯏꯃꯨꯡ ꯌꯧꯔꯦ꯫ ꯅꯤꯡꯊꯧꯔꯦꯜ ꯂꯦꯝꯕꯕꯨ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯂꯦꯝꯕꯁꯨ ꯅꯤꯡꯊꯧꯕꯨ ꯇꯨꯃꯤꯟ ꯌꯦꯡꯂꯤ꯫ ꯅꯤꯡꯊꯧꯔꯦꯜ ꯑꯃꯣꯟꯕ ꯁꯣꯐꯥꯗꯨꯗ ꯃꯈꯨꯠ ꯐꯟꯗꯣꯛꯇꯨꯅ ꯐꯝꯊꯩ꯫ ꯈꯣꯡ ꯀꯥꯔꯟ ꯆꯜꯂꯤ꯫ ꯐꯟꯗꯣꯛꯂꯤꯕ ꯈꯨꯠ ꯑꯅꯤꯗꯨ ꯇꯥꯟꯊꯥꯔꯒ ꯈꯣꯟꯖꯦꯜ ꯍꯧꯔꯞ ꯄꯣꯡꯅ, ꯂꯦꯝꯕ, ꯑꯩꯒꯤ ꯏꯆꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯒꯤ ꯊꯧꯅꯥ ꯌꯦꯡꯕ ꯃꯇꯝ ꯌꯧꯔꯦ꯫ ꯃꯄꯥ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯊꯧꯅꯤ꯫ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯏꯆꯥ ꯅꯤꯡꯊꯧꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯀꯗꯕ ꯄꯨꯝꯕ ꯂꯧꯊꯣꯛꯀꯅꯤ꯫ ꯎꯐꯨꯜ ꯃꯔꯤꯛ ꯐꯥꯎꯕ ꯀꯥꯝꯊꯣꯛꯀꯅꯤꯅꯦ꯫ ꯂꯦꯝꯕ ꯈꯨꯝꯗꯦ ꯅꯤꯡꯊꯧꯔꯦꯜꯕꯨ ꯌꯦꯡꯉꯤ꯫ ꯋꯥ ꯉꯥꯡꯂꯝꯕꯗꯒꯤ ꯅꯤꯡꯊꯧꯔꯦꯜꯅ ꯍꯧꯅ ꯀꯧꯔꯛꯏ꯫ ꯂꯦꯝꯕ! ꯏꯅꯤꯡꯊꯧ ꯈꯣꯟ ꯀꯥꯔꯟ ꯆꯜꯂꯝꯕꯗꯨ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯐꯟꯗꯣꯛꯂꯝꯕ ꯈꯨꯕꯥꯝ ꯑꯅꯤꯗꯨ ꯇꯛꯅꯩ꯫ ꯌꯥꯝ ꯍꯩꯅꯗꯕ ꯁꯛꯇꯝ ꯂꯧꯔꯛꯏ ꯅꯤꯡꯊꯧꯔꯦꯜ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯁꯛꯂꯣꯟꯗ꯫ ꯅꯤꯡꯊꯧꯔꯦꯜ, ꯅꯤꯡꯊꯧ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯂꯝꯖꯥ ꯂꯩꯕ ꯍꯧꯅꯕ꯭ꯔꯥ? ꯍꯧꯅꯗꯦ ꯏꯅꯤꯡꯊꯧ꯫ ꯃꯗꯨ ꯍꯧꯅꯗꯦ꯫ ꯀꯣꯅꯨꯡꯗꯒꯤ ꯂꯝꯖꯥꯒꯤ ꯋꯥꯔꯤ ꯊꯨꯞꯆꯤꯟꯈ꯭ꯔꯁꯤ꯫ ꯃꯁꯥꯗꯨ ꯄꯨꯂꯞ ꯁꯣꯐꯥꯗ ꯉꯥꯊꯈꯤ꯫ ꯂꯦꯝꯕ ꯃꯔꯨ ꯂꯨꯛꯊꯩ꯫ ꯅꯤꯡꯉꯝꯗꯅ ꯃꯉꯛ ꯇꯞꯅ ꯍꯥꯏ, ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤꯗ ꯂꯩꯍꯧꯔꯤꯕ ꯏꯆꯟ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯃꯤꯅꯨꯡꯁꯤꯅ ꯌꯣꯝꯂꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯤ꯫ ꯃꯔꯨ ꯂꯨꯛꯊꯔꯞ ꯅꯣꯡꯗꯥꯏꯔꯦꯝꯕ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯒ, ꯀꯣꯅꯨꯡ ꯀꯨꯝꯍꯩ ꯍꯧꯔꯅꯤ꯫ ꯅꯃꯤꯠ ꯄꯦꯟꯅ ꯌꯦꯡꯅꯔꯣ꯫ ꯀꯣꯅꯨꯡꯗ ꯄꯥꯡꯊꯣꯛꯄ ꯀꯨꯝꯍꯩ ꯈꯨꯗꯤꯡ ꯁꯥꯟꯅꯄꯣꯠ ꯑꯣꯏꯔꯤꯕ ꯑꯩꯍꯥꯛꯅꯤ꯫ ꯍꯟꯗꯛ ꯍꯧꯔꯛꯀꯗꯧꯔꯤꯕ ꯀꯨꯝꯍꯩꯁꯤꯗ ꯑꯩꯒꯤ ꯁꯛꯇꯝ ꯑꯁꯦꯡꯕ ꯎꯕ ꯐꯪꯂꯒꯅꯤ꯫ ꯈꯨꯠꯅ ꯄꯥꯏꯔꯤꯕ ꯁꯨꯞꯇꯦꯛꯂꯕ ꯇꯨꯄꯤꯗꯣ ꯁꯦꯝꯗꯨꯅ ꯎꯞꯁꯤꯜꯂꯤ꯫ ꯗꯌꯥꯜ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯀꯤꯔꯞ ꯍꯪꯉꯤ, ꯅꯣꯡꯗꯥꯏꯔꯦꯝꯕ, ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯕ꯭ꯔꯣ? ꯑꯩꯗꯤ ꯀꯔꯤꯒꯤ ꯁꯥꯎꯗꯧꯔꯤꯕ? ꯇꯧꯐꯝ ꯈꯪꯗꯦ ꯗꯌꯥꯜ ꯏꯆꯟꯁꯨ ꯑꯅꯝ ꯀꯟꯕ ꯁꯥꯔꯝꯕꯗꯣ ꯃꯐꯝꯁꯤꯗ ꯃꯈꯥ ꯇꯥꯏꯅ ꯂꯩꯊꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯌꯦꯡꯕ ꯐꯥꯎ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯏ꯫ ꯆꯠꯅ ꯆꯠꯅꯁꯨ ꯍꯥꯏꯔꯝꯃꯤ, ꯇꯥꯃꯣ ꯗꯌꯥꯜ, ꯂꯥꯛꯑꯣ, ꯑꯩ ꯆꯠꯂꯦ ꯑꯩ꯫ ꯏꯆꯟꯅ ꯆꯦꯟꯈꯤꯕꯒꯨꯝ ꯇꯧꯕꯗꯨꯗ ꯅꯨꯄꯥ ꯑꯅꯤꯗꯨ ꯏꯆꯟꯕꯨ ꯌꯦꯡꯂꯒ ꯃꯈꯣꯏ ꯑꯅꯤꯃꯨꯛ ꯌꯦꯡꯅꯩ꯫ ꯑꯅꯤꯗꯨ ꯅꯣꯛꯊꯣꯔꯛꯏ꯫ ꯗꯌꯥꯜꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯂꯦꯡꯕꯥꯜꯗ ꯈꯨꯠ ꯊꯝꯃꯤ꯫ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯤ, ꯐꯖꯕ꯭ꯔꯣ? ꯐꯖꯩ꯫ ꯅꯨꯡꯁꯤꯕ꯭ꯔꯣ? ꯑꯗꯨꯝ ꯅꯨꯡꯁꯤ꯫ ꯅꯨꯡꯁꯤꯅꯤ꯫ ꯂꯩꯍꯧꯔꯣ, ꯈꯠꯂꯤ ꯈꯠꯂꯤ ꯆꯠꯈ꯭ꯔꯤꯁꯦ ꯑꯥ ꯌꯧꯈ꯭ꯔꯦ꯫ ꯍꯣ, ꯆꯦꯜꯂꯨ ꯆꯦꯜꯂꯨ, ꯐꯨꯕꯤꯔꯅꯤ ꯑꯃꯨꯛ꯫ ꯗꯌꯥꯜ ꯆꯦꯟꯈꯤ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯆꯍꯧꯏ꯫ ꯂꯦꯝꯈ꯭ꯔꯕ ꯗꯌꯥꯜ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯕꯗꯤ ꯋꯥ ꯉꯥꯡꯗꯕ ꯌꯥꯔꯛꯇꯦ꯫ ꯃꯥꯅ ꯋꯥ ꯉꯥꯡꯗ꯭ꯔꯕꯗꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯄꯣꯊꯥꯐꯝ ꯂꯩꯇꯦ꯫ ꯅꯤꯡꯊꯧꯔꯦꯜ ꯅꯤꯡꯊꯧꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯑꯣꯠꯂꯕꯁꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯐꯝꯗ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯈꯨꯗꯣꯜ ꯑꯃꯗꯤ ꯁꯤꯟꯅꯕꯤꯔꯤ꯫ ꯈꯨꯗꯣꯜ ꯑꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯃꯥꯕꯨ ꯉꯥꯛ ꯁꯦꯟꯅꯕ ꯊꯝꯂꯤꯕ ꯅꯤꯡꯊꯧꯒꯤ ꯃꯨꯏ ꯑꯣꯏꯔꯤꯕ ꯗꯌꯥꯜꯅꯤ꯫
ꯇꯌꯥꯜꯕꯨ ꯃꯐꯝꯗ ꯁꯤꯟꯅꯕꯤꯕꯒꯤꯗꯃꯛ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯊꯃꯣꯏꯅ ꯅꯤꯡꯊꯧꯔꯦꯜꯕꯨ ꯊꯥꯒꯠꯆꯔꯤꯕꯅꯤ꯫ ꯌꯦꯡꯁꯤꯟꯕꯒꯤ ꯀꯨꯌꯣꯝꯂꯛꯇ ꯍꯤꯡꯂꯤꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯅꯤ꯫ ꯃꯥꯒꯤ ꯁꯪꯒꯥꯏꯗ ꯃꯤꯇꯣꯞ ꯃꯤꯆꯝ ꯑꯃ ꯍꯥꯏꯖꯤꯟꯈꯤꯕꯗ ꯀꯣꯅꯨꯡ ꯁꯅꯥ ꯁꯟꯕꯅꯤ꯫ ꯏꯆꯟꯅ ꯆꯪꯁꯤꯟꯕ ꯏꯀꯥꯟ ꯀꯥꯟꯅꯗ ꯅꯤꯡꯊꯧꯔꯦꯜ ꯅꯤꯡꯊꯧ ꯌꯧꯔꯛꯈꯤꯕꯗꯨꯅ ꯇꯥꯛꯂꯤꯕꯅꯤ꯫ ꯃꯐꯝꯁꯤꯗ ꯅꯣꯡꯗꯥꯏꯔꯦꯝꯕ ꯇꯔꯥꯏꯅ ꯊꯥꯗꯣꯛꯇꯦ꯫ ꯅꯤꯡꯊꯧꯔꯦꯜꯒꯤ ꯑꯃꯗꯤ ꯌꯦꯛꯅꯕ ꯀꯌꯥꯒꯤ ꯈꯨꯔꯕ ꯃꯤꯠꯌꯦꯡꯅꯨꯡꯗ ꯍꯤꯡꯂꯤꯕꯅꯤ꯫ ꯉꯔꯥꯡꯇ ꯂꯥꯛꯄꯤ ꯅꯨꯄꯤ ꯃꯆꯥ ꯃꯤꯆꯝꯗꯣ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯁꯪꯒꯥꯏꯗ ꯆꯪꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯁꯪꯒꯥꯏꯗ ꯆꯪꯕꯒꯤ ꯑꯊꯤꯡꯕ ꯊꯝꯈꯤꯗ꯭ꯔꯦ꯫ ꯀꯣꯅꯨꯡꯒꯤ ꯌꯨꯝꯊꯣꯡ ꯁꯤꯟꯕ ꯊꯨꯡꯈ꯭ꯔꯦ꯫ ꯈꯣꯡꯕꯤ ꯈꯣꯡꯅꯥꯎ ꯄꯨꯝꯕ ꯇꯥꯈ꯭ꯔꯦ꯫ ꯃꯙꯧ ꯏꯕꯨꯡꯉꯣ ꯁꯂꯥꯏꯔꯦꯟꯒꯤ ꯅꯥꯀꯣꯡ ꯌꯧꯈ꯭ꯔꯦ꯫ ꯃꯤꯑꯣꯏ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯏꯆꯟꯕꯨ ꯌꯦꯡꯁꯤꯟꯍꯟꯕ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤ ꯊꯣꯛꯀꯅꯤ ꯈꯟꯈꯤꯕꯅꯤ ꯇꯌꯥꯜꯅꯁꯨ꯫ ꯏꯆꯟ ꯃꯍꯥꯛꯅ ꯀꯣꯅꯨꯡꯒꯤ ꯑꯁꯤꯒꯨꯝꯕ ꯃꯆꯠ ꯈꯪꯗꯕꯅ, ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯈꯪꯅꯤꯡ ꯎꯅꯤꯡꯕ ꯍꯦꯟꯈꯤꯕꯅ ꯑꯅꯝ ꯀꯜꯂꯨꯏ꯫ ꯑꯅꯝ ꯀꯜꯂꯨꯕ ꯑꯗꯨꯅ ꯃꯍꯥꯛ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕ꯭ꯔꯥ? ꯁꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣ ꯁꯂꯥꯏ ꯉꯥꯛꯄꯒꯤꯗ ꯐꯝꯂꯤ꯫ ꯁꯤꯖꯇꯣꯝꯕꯤ ꯍꯤꯌꯥꯏꯅꯨ ꯃꯆꯟ ꯏꯕꯨꯡꯉꯣ ꯍꯦꯟꯖꯨ ꯃꯆꯥ ꯏꯕꯨꯡꯉꯣ ꯁꯂꯥꯏ ꯉꯥꯛꯄꯁꯨ ꯃꯅꯥꯛꯇ ꯐꯝꯂꯤ꯫ ꯏꯔꯥꯏ ꯂꯩꯃ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯆꯥ ꯊꯝꯂꯤ꯫ ꯅꯨꯄꯥ ꯑꯃ ꯆꯪꯉꯛꯇꯨꯅ ꯁꯂꯥꯏꯔꯦꯟꯗ ꯃꯀꯣꯛ ꯅꯣꯜꯂꯤ꯫ ꯏꯔꯧ ꯁꯅꯈ꯭ꯌꯥ? ꯍꯥꯏꯌꯨ ꯇꯥꯁꯤ꯫ ꯁꯂꯥꯏꯔꯦꯟꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥꯗꯨꯅ ꯏꯆꯟꯒꯤ ꯃꯔꯝꯗ ꯃꯥꯅ ꯈꯪꯕ ꯃꯈꯩ ꯇꯝꯂꯛꯏ꯫ ꯅꯨꯄꯤ ꯃꯆꯥꯗꯣ ꯏꯅꯦꯝꯁꯤ ꯂꯩꯁꯅꯥꯒꯤꯗ ꯂꯩꯕꯅꯤ꯫ ꯃꯤꯆꯝꯅꯤ, ꯔꯤꯁꯔꯆ ꯁ꯭ꯀꯣꯂꯔꯅꯤ, ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯊꯥꯔꯛꯄꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯑꯌꯥꯕ ꯄꯤꯈꯤ꯫ ꯇꯌꯥꯜꯒ ꯅꯛꯅꯕ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯑꯀꯨꯞꯄ ꯃꯔꯣꯜ ꯐꯪꯗ꯭ꯔꯤ꯫ ꯁꯂꯥꯏꯔꯦꯟ ꯀꯔꯤꯁꯨ ꯉꯥꯡꯂꯛꯇꯦ꯫ ꯅꯨꯄꯥꯗꯣ ꯊꯣꯛꯈ꯭ꯔꯣ ꯏꯪꯒꯤꯠ ꯄꯤꯔꯛꯏ ꯍꯤꯌꯥꯏꯅꯨꯅ꯫ ꯍꯤꯌꯥꯏꯅꯨꯒꯤ ꯏꯪꯒꯤꯠ ꯐꯪꯂꯕꯗ ꯅꯨꯄꯥꯗꯣ ꯃꯉꯛ ꯅꯣꯝꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯁꯂꯥꯏ ꯉꯥꯛꯄꯅ ꯆꯃꯝꯅꯅ ꯃꯄꯥꯕꯨ ꯌꯦꯡꯗꯨꯅ, ꯌꯥꯝꯕꯨꯡ ꯅꯤꯡꯊꯧꯅ ꯑꯌꯥꯕ ꯄꯤꯈꯤꯕ ꯁ꯭ꯀꯣꯂꯔ ꯊꯥꯔꯛꯄꯒꯤ ꯃꯇꯥꯡꯗ ꯑꯁꯨꯛ ꯀꯨꯏꯅ ꯌꯥꯅꯗꯅ ꯂꯥꯛꯂꯒ ꯑꯩꯈꯣꯏ ꯈꯪꯍꯟꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯌꯥꯁꯤꯟꯅꯔꯝꯕ? ꯀꯣꯅꯨꯡꯗ ꯃꯤꯆꯝ ꯑꯃ ꯊꯨꯡꯂꯕꯗꯤ ꯃꯤꯊꯨꯡꯁꯪꯗ ꯊꯝꯅꯤ, ꯀꯣꯅꯨꯡꯒꯤ ꯁꯪꯒꯥꯏꯁꯤꯗ ꯊꯝꯅꯗꯦ꯫ ꯍꯦꯟꯖꯨꯅ ꯈꯟꯖꯥꯟꯅꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯋꯥꯈꯜ ꯂꯨꯁꯤꯟꯅ ꯈꯟꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯅꯔꯤꯕꯗꯨꯗ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯀꯔꯤꯒꯤ ꯅꯨꯄꯥ ꯃꯆꯥ ꯈꯟꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯈꯜꯂꯤꯕ? ꯃꯤꯊꯨꯡꯁꯪꯗ ꯊꯝꯗ꯭ꯔꯕꯁꯨ ꯑꯇꯣꯞꯄ ꯁꯪꯒꯥꯏꯗ ꯄꯨꯁꯤꯟꯕꯒꯤ ꯃꯍꯨꯠ ꯏꯆꯥ ꯂꯩꯁꯅꯥꯒꯤꯗ ꯄꯨꯁꯤꯟꯗꯨꯅ ꯊꯝꯕ, ꯂꯩꯁꯅꯥꯒꯤ ꯈꯨꯠꯁꯨ ꯌꯥꯎꯔꯕ꯭ꯔꯥ? ꯅꯤꯡꯊꯧ ꯃꯕꯨꯡ ꯃꯆꯜ ꯌꯥꯁꯤꯟꯅꯈ꯭ꯔꯕ꯭ꯔꯥ? ꯃꯗꯨ ꯑꯣꯏꯊꯣꯛꯂꯣꯏ ꯁꯤꯖꯇꯣꯝꯕꯤ꯫ ꯏꯆꯥ ꯅꯤꯡꯊꯧ ꯏꯆꯥ ꯂꯩꯁꯅꯥ ꯀꯩꯗꯧꯅꯨꯡꯗ ꯌꯥꯁꯤꯟꯅꯔꯣꯏ꯫ ꯃꯕꯨꯡ ꯃꯆꯜꯒꯤ ꯃꯔꯛꯇ ꯆꯦꯜꯂꯤꯕ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯗꯨ ꯇꯔꯥꯏꯅ ꯁꯝꯖꯤꯟꯅꯔꯣꯏ꯫ ꯏꯁꯨ ꯅꯥꯎꯖꯤꯡꯂꯦꯟꯕꯨ ꯅꯤꯡꯊꯧ ꯑꯣꯏꯍꯟꯕꯗ ꯌꯦꯠꯂꯛꯇꯅꯕ, ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯋꯥꯈꯜꯕꯨ ꯊꯩꯗꯣꯛꯅꯕ ꯏꯆꯥ ꯅꯤꯡꯊꯧꯅ ꯁꯥꯟꯅꯕ ꯀꯨꯝꯍꯩꯅꯤ꯫ ꯁꯂꯥꯏꯔꯦꯟꯅ ꯀꯅꯥꯗꯁꯨ ꯌꯦꯡꯗ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯃꯔꯤꯗꯤ ꯁꯂꯥꯏꯔꯦꯟꯕꯨ ꯄꯨꯂꯞ ꯌꯦꯡꯂꯤ꯫ ꯆꯤꯟꯕꯥ ꯆꯤꯡꯂꯞ ꯇꯧꯏ ꯁꯂꯥꯏꯔꯦꯟ꯫ ꯅꯣꯛꯅꯤꯡꯕꯁꯨ ꯄꯣꯛꯏ꯫ ꯅꯤꯡꯊꯧꯔꯦꯟꯅ ꯁꯤꯟꯕ ꯄꯥꯎꯔꯝ ꯃꯃꯤꯠꯃꯛꯅ ꯎꯕꯒꯨꯝ ꯉꯥꯡꯂꯤ꯫ ꯁꯅꯥ ꯇꯥꯡꯕꯜꯗ ꯃꯆꯥ ꯏꯕꯨꯡꯉꯣ ꯅꯥꯎꯖꯤꯡꯂꯦꯟꯕꯨ ꯊꯥꯡꯒꯠꯅꯤꯡꯕꯅ ꯉꯥꯎꯔꯕ ꯅꯤꯡꯊꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯍꯥꯛ꯫ ꯅꯤꯡꯊꯧ ꯃꯍꯥꯛꯄꯨ ꯄꯣꯛꯂꯤꯕ ꯁꯅꯥꯈ꯭ꯌꯥ ꯁꯂꯥꯏꯔꯦꯟ ꯍꯤꯡꯂꯤ ꯀꯥꯎꯈ꯭ꯔꯕ? ꯈꯣꯟꯖꯦꯜ ꯁꯤꯊꯅ ꯅꯣꯛꯏ ꯁꯂꯥꯏꯔꯦꯟ꯫ ꯅꯣꯛꯄꯗꯨ ꯍꯟꯖꯤꯜꯂꯒ ꯍꯤꯌꯥꯏꯅꯨꯕꯨ ꯌꯦꯡꯂꯛꯏ꯫ ꯁꯤꯖꯇꯣꯝꯕꯤ, ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯏꯆꯥ ꯅꯤꯡꯊꯧꯔꯦꯜ ꯅꯆꯦꯝꯁꯤ ꯏꯕꯦꯝꯃ, ꯃꯃꯥ ꯑꯁꯤꯁꯦ ꯈꯨꯠꯁꯦꯝ ꯂꯩꯃꯅ ꯄꯣꯛꯄꯅꯤ ꯀꯥꯎꯔꯕ꯭ꯔꯥ? ꯅꯈꯣꯏꯕꯨ ꯃꯈꯣꯏꯅ ꯀꯣꯛ ꯉꯥꯎꯍꯜꯂꯛꯈꯤꯅꯤ, ꯀꯨꯝꯍꯩ ꯀꯌꯥ ꯁꯥꯟꯅꯔꯛꯈꯤꯅꯤ꯫ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯁꯨ ꯑꯆꯝꯕ ꯑꯣꯏꯔꯝꯒꯅꯤ ꯊꯥꯖꯗꯦ꯫ ꯃꯈꯣꯏꯅ ꯄꯨꯁꯤꯟꯕ ꯌꯥꯔꯦ ꯈꯟꯗꯨꯅ ꯃꯌꯥꯝꯂꯛꯇꯒꯤ ꯈꯟꯒꯠꯂꯛꯂꯤꯕꯅꯤ꯫ ꯀꯨꯞꯅ ꯁꯦꯟꯅꯧ, ꯃꯔꯤ ꯃꯈꯣꯡ ꯂꯤꯊꯣꯛꯎ꯫ ꯏꯆꯥ ꯂꯩꯁꯅꯥꯒꯤꯗ ꯆꯪꯈ꯭ꯔꯕ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯃꯕꯨꯡ ꯅꯤꯡꯊꯧꯅ ꯐꯥꯎꯕ ꯁꯣꯛꯄ ꯉꯝꯈ꯭ꯔꯔꯣꯏꯗꯕꯅꯤ꯫ ꯁꯤꯡꯈ꯭ꯔꯦꯗ ꯃꯃꯥ ꯁꯤꯖꯅ ꯄꯣꯛꯄ ꯏꯆꯥ ꯅꯤꯡꯊꯧ ꯅꯍꯥꯛꯁꯦ꯫ ꯃꯇꯥꯡꯁꯤꯗ ꯎꯕ ꯐꯪꯂꯤ ꯅꯤꯡꯊꯧ ꯄꯣꯛꯄ ꯁꯅꯥꯈ꯭ꯌꯥ ꯁꯂꯥꯏꯔꯦꯟ ꯃꯕꯨꯛ ꯁꯦꯡꯗꯦ, ꯃꯆꯥꯗ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯦ꯫ ꯅꯨꯄꯤ ꯑꯍꯜꯗ ꯂꯧꯅꯝ ꯇꯧꯗꯨꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯃꯥꯏꯀꯩꯗ ꯇꯣꯡꯁꯤꯜꯂꯤ꯫ ꯃꯆꯤꯟꯗ ꯃꯁꯨ ꯅꯥꯎꯖꯤꯡꯂꯦꯟꯕꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯩꯅ ꯂꯩꯇꯦꯡꯂꯕꯁꯨ ꯊꯃꯣꯏꯗꯗꯤ ꯃꯁꯨꯒꯤ ꯂꯝꯕꯤꯗ ꯈꯨꯔꯧ ꯊꯥꯡꯕ ꯃꯄꯨ ꯑꯣꯏꯔꯛꯀꯗꯧꯔꯤ꯫ ꯃꯌꯥꯝꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯡꯒꯠꯂꯤꯕ ꯃꯆꯥ ꯏꯕꯨꯡꯉꯣ ꯅꯥꯎꯖꯤꯡꯂꯦꯟꯒꯤꯁꯨ ꯌꯦꯛꯅꯕ ꯀꯣꯅꯨꯡꯁꯤꯗ ꯃꯄꯩ ꯑꯃ ꯂꯩꯔꯝꯂꯤ꯫ ꯅꯤꯡꯊꯧꯔꯦꯜ ꯅꯤꯡꯊꯧꯅ ꯄꯤꯊꯣꯛꯈꯤꯕ ꯑꯌꯥꯕꯗꯨꯅ ꯏꯆꯟꯒꯤ ꯏꯆꯝ ꯆꯝꯖꯕ ꯄꯨꯟꯁꯤ ꯂꯝꯕꯤꯗꯁꯨ ꯁꯤꯡꯅꯔꯛꯀꯗꯧꯔꯤ꯫ ꯀꯣꯅꯨꯡꯗ ꯃꯇꯩ ꯃꯅꯥꯎ, ꯃꯄꯥ ꯃꯆꯥ, ꯃꯆꯤꯟ ꯃꯅꯥꯎ, ꯃꯔꯤ ꯃꯇꯥ, ꯃꯔꯨꯞ ꯃꯄꯥꯡ ꯂꯩꯇꯦ꯫ ꯈꯨꯕꯝꯒꯤꯗꯃꯛ ꯄꯨꯝꯅꯃꯛ ꯌꯦꯛꯅꯕ ꯑꯣꯟꯕꯅꯤ, ꯅꯨꯡꯁꯤꯕꯁꯨ ꯌꯦꯛꯅꯕꯅꯤ, ꯌꯦꯛꯅꯕꯁꯨ ꯅꯨꯡꯁꯤꯕꯅꯤ, ꯃꯔꯨꯞꯁꯨ ꯇꯝꯊꯤꯕꯅꯤ꯫
ꯅꯣꯡꯗꯥꯏꯔꯦꯝꯕ ꯇꯌꯥꯜ ꯃꯔꯨꯞ ꯑꯅꯤꯗꯨ ꯆꯥꯛ ꯆꯥꯔꯤ ꯑꯗꯨꯛ ꯆꯥꯎꯕ ꯌꯨꯝꯖꯥꯎꯗꯨꯗ ꯃꯈꯣꯏ ꯑꯅꯤꯇꯅꯤ ꯂꯩꯔꯤꯕ ꯄꯤꯖ ꯄꯤꯊꯛꯄ ꯂꯝꯇꯨ ꯁꯦꯡꯕ ꯅꯨꯔꯩꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯄꯥꯡꯊꯣꯛꯄ ꯉꯥꯛꯇꯅꯤ ꯅꯨꯔꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤꯗ ꯃꯅꯥꯏ ꯑꯃꯠꯇ ꯆꯪꯕ ꯌꯥꯗꯦ ꯅꯨꯔꯩ ꯂꯩꯁꯅꯥꯒꯤ ꯃꯤꯅꯤ ꯃꯁꯤꯗꯒꯤ ꯈꯪꯕ ꯉꯝꯂꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨꯁꯨ ꯂꯩꯁꯅꯥꯅ ꯌꯦꯡꯁꯤꯜꯂꯤ ꯃꯁꯤ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯅꯤꯡꯊꯧꯔꯦꯜꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯍꯜꯂꯝꯒꯅꯤ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯃꯕꯨꯡ ꯃꯆꯜꯅ ꯌꯥꯅꯗꯕꯒꯤ ꯃꯔꯝꯁꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤꯅꯤ ꯏꯁꯤꯛ ꯁꯤꯛꯅ ꯆꯥꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯇꯌꯥꯜꯅ ꯋꯥꯔꯤ ꯁꯥꯔꯛꯏ ꯉꯁꯥꯏꯗꯨ ꯌꯥꯝ ꯉꯛꯇ꯭ꯔꯣ ꯉꯛꯇꯦ ꯑꯩꯗꯤ ꯉꯛꯏ ꯅꯣꯡꯗꯥꯏꯔꯦꯝꯕ ꯈꯨꯝꯂꯛꯇꯦ ꯈꯨꯖꯥꯏ ꯊꯥꯡꯒꯠꯇꯨꯅ ꯏꯁꯤꯡ ꯊꯛꯏ ꯇꯌꯥꯜꯁꯨ ꯆꯈꯣꯝ ꯅꯝꯁꯤꯜꯂꯒ ꯁꯥꯏ ꯁꯥꯏꯗꯨꯅ ꯉꯥꯡꯕ ꯂꯦꯞꯇꯦ ꯑꯃꯨꯛꯇ ꯎꯖꯗ꯭ꯔꯤ ꯅꯣꯏ ꯅꯄꯥ ꯅꯤꯡꯊꯧꯗꯨꯅ ꯑꯗꯨꯃꯥꯏꯅꯒ ꯅꯪꯒꯤ ꯃꯥꯡꯗ ꯋꯥ ꯇꯞꯅ ꯉꯥꯡꯕ ꯇꯧꯁꯤꯟꯅꯔꯤꯅꯤ ꯈꯪꯗꯦ ꯇꯧꯁꯤꯟꯅꯩꯔꯥ ꯗ꯭ꯔꯃꯥ ꯌꯥꯝ ꯍꯩꯇ꯭ꯔꯣ ꯃꯥꯏ ꯃꯔꯝꯗ ꯑꯐꯕ ꯉꯥꯛꯇ ꯏꯈꯤ ꯍꯥꯏꯈꯤ ꯏꯈꯤꯅꯕ ꯇꯧꯏꯔꯥ ꯑꯣꯏꯔꯝꯒꯅꯤ ꯄꯠ ꯄꯠ ꯇꯠꯂꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯉꯥꯡꯂꯛꯄ ꯋꯥꯁꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯇꯌꯥꯜꯗꯤ ꯅꯨꯡꯉꯥꯏꯕ ꯖꯥꯠꯂ ꯃꯥ ꯋꯥ ꯁꯥꯡꯅ ꯁꯥꯡꯕ ꯉꯥꯡꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯋꯥꯍꯩ ꯑꯃꯈꯛ ꯈꯨꯝꯂꯛꯄ ꯍꯩꯅꯔꯕꯅꯤ ꯇꯌꯥꯜꯗꯤ ꯉꯁꯤꯗ ꯅꯠꯇꯦ ꯑꯁꯨꯝ ꯇꯧꯕ ꯅꯣꯏ ꯅꯤꯡꯊꯧꯖꯥ ꯁꯂꯥꯏꯒꯤ ꯊꯃꯣꯏꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯖꯥꯅꯣ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯁꯤꯅꯗꯦꯕ ꯄꯋꯥꯔ ꯉꯥꯛꯇꯁꯨ ꯑꯈꯥꯛ ꯄꯥꯝꯅꯩ ꯄꯋꯥꯔ ꯄꯥꯝꯗꯕ ꯀꯅꯥꯝ ꯂꯩꯔꯝꯃꯣꯏ ꯍꯣꯏ ꯃꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕꯗ ꯅꯣꯏ ꯔꯣꯌꯦꯜ ꯐꯦꯃꯤꯂꯤꯁꯤ ꯊꯦꯡꯅꯔꯦꯗꯅ ꯄꯋꯥꯔ ꯁꯦꯒꯥꯏꯅꯕꯗ ꯁꯅꯥ ꯇꯥꯡꯕꯜꯁꯤꯒꯤꯗꯃꯛꯅꯤ ꯌꯦꯡꯊꯤꯅꯔꯤ ꯃꯌꯥꯝꯁꯦ ꯂꯦꯝꯊꯣꯛꯄ ꯑꯝꯇ ꯌꯥꯎꯗꯦ ꯀꯟꯊꯤ ꯊꯣꯛꯂꯛꯏ ꯅꯣꯡꯗꯥꯏꯔꯦꯝꯕ ꯇꯌꯥꯜꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯛꯏ ꯁꯤꯡꯂꯤ ꯆꯣꯡꯊꯣꯛꯄ ꯃꯈꯩ ꯂꯥꯎꯔꯞ ꯍꯥꯏꯔꯛꯏ ꯇꯥꯡꯕꯜꯁꯦ ꯊꯨꯒꯥꯏꯔ ꯐꯗꯧꯅꯤ ꯇꯧꯍꯩꯗꯧꯅꯤꯍꯦ ꯀꯔꯤꯅꯣ ꯇꯧꯍꯩꯕ ꯇꯧꯍꯩꯗꯕ ꯑꯩꯉꯣꯟꯗ ꯃꯊꯧ ꯇꯥꯗꯦ ꯑꯁ ꯃꯁꯤ ꯉꯥꯎꯗꯧꯔꯤ ꯅꯪꯁꯨ ꯁꯂꯥꯏꯁꯤꯒꯤ ꯏꯅꯤ ꯇꯥꯡꯕꯜꯁꯤꯗ ꯅꯪꯒꯤꯁꯨ ꯍꯛ ꯂꯩꯔꯤꯕꯅꯤ ꯁꯂꯥꯏ ꯈꯨꯗꯤꯡꯃꯛ ꯅꯈꯣꯏ ꯁꯂꯥꯏꯁꯤꯒꯨꯝ ꯔꯣꯌꯦꯜ ꯐꯦꯃꯤꯂꯤ ꯑꯃꯃꯝ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯃꯃꯝꯗ ꯄꯥꯜꯂꯝꯂꯤꯕ ꯉꯥꯛꯇꯅꯤ ꯅꯈꯣꯏꯒꯤ ꯅꯄꯥ ꯅꯄꯨ ꯃꯌꯥꯝꯗꯨꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈꯤꯕꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯁꯤ ꯁꯦꯝꯈꯤꯕꯅꯤ ꯃꯌꯥꯝꯁꯤꯒꯤ ꯃꯀꯣꯛꯇ ꯄꯥꯜꯂꯤꯁꯤ ꯍꯔꯥꯎꯒꯤ ꯈꯟꯗꯦ ꯊꯨꯒꯥꯏꯕꯩ ꯅꯀꯣꯛꯇꯣ ꯊꯗꯠꯂ ꯂꯪꯊꯣꯛꯀꯣ ꯇꯌꯥꯜ ꯅꯪꯅ ꯑꯩꯕꯨ ꯁꯂꯥꯏꯁꯤꯒꯤ ꯏꯅꯤ ꯇꯠꯇꯅ ꯍꯥꯏꯕꯗꯣ ꯍꯥꯏꯒꯅꯨ ꯇꯥꯡꯕꯜꯁꯤꯗ ꯑꯩꯒꯤ ꯍꯛ ꯂꯩꯇꯦ ꯑꯩꯕꯨ ꯇꯥꯡꯕꯜꯗ ꯃꯤꯀꯥꯕ ꯄꯣꯛꯅꯕ ꯏꯟꯁꯤꯟꯒꯅꯨ ꯏꯟꯁꯤꯟꯕꯁꯨ ꯅꯠꯇꯅ ꯅꯁꯥꯒꯤ ꯅꯔꯜꯗꯨ ꯇꯥꯛꯄꯤꯕꯅꯤ ꯅꯪꯒꯤ ꯁꯔꯨꯛ ꯌꯥꯎꯗꯕꯕꯨ ꯉꯥꯡꯕꯗꯣ ꯇꯧꯅꯣꯃꯤ ꯃꯌꯥꯝꯅ ꯉꯥꯡꯂꯁꯨ ꯅꯁꯥꯅꯗꯤ ꯅꯁꯥꯕꯨ ꯍꯟꯊꯅ ꯈꯟꯖꯒꯅꯨ ꯅꯣꯡꯗꯥꯏꯔꯦꯝꯕ ꯇꯌꯥꯜꯕꯨ ꯁꯨꯛꯇꯛ ꯌꯦꯡꯂꯛꯏ ꯈꯨꯅꯨꯡꯗꯨ ꯇꯦꯕꯜꯗꯨꯗ ꯅꯝꯂꯒ ꯃꯥꯅ ꯊꯃꯣꯏꯗꯨ ꯈꯟꯕꯗ ꯐꯣꯡꯗꯣꯔꯛꯏ ꯀꯣꯅꯨꯡꯁꯤꯗꯒꯤ ꯊꯣꯛꯈꯤꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕ ꯆꯍꯤ 5 ꯊꯨꯅ ꯆꯤꯡꯈꯠꯄ ꯌꯥꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤꯕꯅꯤ ꯇꯌꯥꯜ ꯃꯉꯛ ꯄꯩꯊꯩ ꯑꯣꯏꯔꯦꯗꯕ ꯋꯥꯈꯜꯅꯤ ꯈꯪꯂꯛꯏ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯈꯜꯂꯤꯕꯗꯣ ꯆꯍꯤ 5 ꯍꯧꯈ꯭ꯔꯦ ꯈꯜꯂꯣ ꯅꯌꯥꯝꯕꯨꯡ ꯅꯥꯎꯁꯤꯡꯂꯦꯟꯅ ꯇꯥꯡꯕꯜꯗ ꯐꯝꯂꯦ ꯈꯜꯂꯣ ꯅꯪ ꯃꯐꯝꯁꯤꯗꯩ ꯊꯣꯛꯄ ꯐꯪꯗꯣꯔꯤꯕ꯭ꯔꯣ ꯄꯥꯞꯅꯦ ꯄꯥꯞ ꯅꯤꯡꯊꯧꯖꯥ ꯁꯂꯥꯏꯁꯤꯗ ꯂꯝꯖꯥ ꯑꯣꯏꯔꯨꯕ ꯑꯩꯒꯤ ꯄꯥꯞ ꯄꯣꯛꯄꯗꯒꯤ ꯁꯤꯕ ꯐꯥꯎꯕ ꯐꯥꯗꯣꯛ ꯇꯥꯕ ꯃꯤ ꯍꯥꯏꯔꯒꯗꯤ ꯑꯩ ꯏꯁꯥꯅ ꯏꯔꯥꯜ ꯇꯧꯖꯗ ꯏꯔꯥꯜ ꯂꯩꯔꯕ ꯃꯤꯁꯛꯅꯤ ꯃꯈꯣꯏꯅ ꯑꯣꯛꯂꯨꯗ꯭ꯔꯒ ꯆꯩꯔꯥꯛꯅ ꯑꯩꯉꯣꯟꯗ ꯄꯤꯕ ꯃꯕꯨꯛ ꯊꯜꯂꯤꯕ꯭ꯔꯥ ꯊꯟꯗ꯭ꯔꯤꯕ꯭ꯔꯥ ꯍꯧꯒꯠꯈ꯭ꯔꯦ ꯇꯌꯥꯜꯅ ꯂꯍꯧꯏ ꯃꯕꯨꯛ ꯊꯜꯂꯕꯣ ꯊꯜꯂꯦ ꯑꯁꯦꯡꯕꯩꯔꯣ ꯍꯣꯏ ꯑꯁ ꯑꯔꯦꯝꯕꯩ ꯍꯧꯗꯣꯛꯂꯨꯔꯦ ꯆꯠꯈ꯭ꯔꯤꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯌꯦꯡꯂꯨꯗ꯭ꯔꯦ ꯆꯥꯛ ꯑꯇꯣꯠꯄ ꯄꯨꯈꯝꯗ ꯌꯥꯎꯔꯤꯕꯗꯣ ꯍꯨꯞꯀꯦ ꯍꯣꯠꯅꯩ ꯆꯤꯟꯕꯥꯜ ꯌꯧꯗ꯭ꯔꯤꯉꯩ ꯄꯨꯈꯝꯗ ꯊꯥꯗꯩ ꯆꯥꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯕꯨꯛ ꯊꯟꯈꯤꯗꯦ ꯃꯍꯥꯛ ꯈꯪꯉꯤ ꯃꯥꯅ ꯉꯥꯛꯂꯤꯕ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯒꯗꯒꯦ ꯁꯦꯟꯅꯔꯤꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯨ ꯑꯣꯏꯔꯤꯕ ꯃꯖꯥꯏꯕꯨꯡꯉꯣꯁꯤꯅ ꯃꯕꯨꯛ ꯊꯟꯗ ꯍꯧꯒꯠꯈ꯭ꯔꯒ ꯃꯥꯅ ꯀꯔꯝ ꯆꯥꯁꯤꯟꯕ ꯉꯝꯒꯅꯤ ꯇꯣꯛꯂꯦ ꯃꯍꯥꯛꯁꯨ ꯃꯕꯨꯛ ꯊꯟꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯃꯤꯟꯅꯔꯤꯕꯗꯣ ꯇꯌꯥꯜꯅ ꯊꯣꯔꯛꯄꯗ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯣꯕꯥꯏꯜ ꯌꯦꯡꯂꯝꯃꯤ ꯁꯪꯒꯥꯏꯒꯤ ꯃꯅꯤꯡꯗ ꯅꯤꯡꯊꯤꯅ ꯁꯦꯝꯂꯕ ꯄꯣꯊꯥꯐꯝꯅꯤ ꯂꯩꯔꯝꯂꯤꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯁꯪꯒꯥꯏꯗꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯇꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯅ ꯍꯦꯟꯕꯅꯤ ꯄꯥꯛ ꯆꯥꯎꯕ ꯈꯨꯕꯤ ꯑꯅꯤꯗꯨ ꯂꯝꯖꯦꯜ ꯊꯥꯗꯨꯅ ꯅꯝꯂꯤ ꯇꯌꯥꯜꯁꯨ ꯁꯃꯤꯜ ꯊꯣꯛꯍꯟꯗ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯇꯦꯛꯁ ꯊꯥꯅꯔꯤꯕꯗꯨ ꯌꯦꯡꯉꯤ ꯏꯃꯥ ꯁꯥꯕꯤ ꯔꯦꯗ ꯍꯥꯔꯠ ꯏꯃꯣꯖꯤ ꯑꯃꯁꯨ ꯍꯥꯞꯂꯤ ꯇꯦꯛꯁ ꯊꯥꯅꯔꯝꯂꯤꯕꯗꯣ ꯅꯨꯄꯤꯅꯤ ꯈꯪꯉꯤ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯉꯛ ꯂꯣꯡꯊꯣꯔꯛꯏ ꯇꯌꯥꯜꯒꯤ ꯑꯈꯨꯕ ꯃꯤꯠꯇꯨꯅ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯂꯤꯕꯗꯨ ꯎꯕꯗ ꯀꯩꯗꯧꯔꯤꯕ ꯑꯦꯁ ꯑꯦ ꯕꯣꯗꯤꯒꯥꯔꯗ ꯁꯨꯝ ꯅꯪ ꯌꯦꯡꯂꯝꯃꯤꯕ ꯍꯩꯅꯗꯦ ꯕꯣꯗꯤꯒꯥꯔꯗ ꯀꯥꯏꯅ ꯆꯠꯊꯣꯛ ꯑꯣꯏꯕ ꯑꯣꯏꯗ꯭ꯔꯣ ꯕꯣꯗꯤꯒꯥꯔꯗ ꯑꯄꯥꯏ ꯄꯣꯠꯅ ꯊꯣꯝꯃꯛꯀꯅꯤ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯅꯤ ꯉꯁꯤ ꯈꯣꯏꯗꯧꯅ ꯈꯣꯏꯗꯧ ꯂꯪꯈꯠꯄꯅꯦ ꯇꯣ ꯕꯣꯗꯤꯒꯥꯔꯗ ꯑꯣꯏꯕꯩꯅꯤ ꯑꯗꯥꯏ ꯉꯥꯡꯉꯤꯗꯣ
marup oilamadi ngangoiba tayal khanglaw lawkhatpani thanaro nongdairembadu mana pangsaw sahalle lawrakpadu da khitang chathoraklaga pikhawda mobile satui nongdairembu yengduna ichel da call tawi ichen suring chatpaga pairi tamo how kedorige thaba yinglamini ekhoshi yingli nongdairembu sura is mazai bungo kawda kauningde berani nangso ngangnabo khaknyade angang kaina madi kadai lege aigi mangda fammi kaidoriba made ho tek sanari kanaga kanaweni manabo ima sabiga tayalni ima sabi panbaduda nongdairemba tayalda yingthorei suktuna daptori kanadano hairido ichanda noeni tayalsu nongdairembana onthokibada sugatli mamangda sugatlubadi ngamjadabina maningda sugatli ichan su taribani ngangnaribado aduna hangli kai hairaino khangdeda angawbasibo tamo kedore wa hangdo mali hange nakong yeta thamlama mobile do oida thammi thawnawdagi parda machida paiduna hangbangam da lei tayal suwa hangi hairamba ichan hanglaktrabada hangmodana mazai bungo nongdairembado nungsibra nungsi yam nungsi nongdairemba busu nungsini yengse kayam nungsi changdamna famleite nungaiba fangsatraba majai bungoni nauti safam leisatraba majai bungoni aingonda kesabana mage hona sani mapa mama oire tamona mage oire mata mamadadi nangsu magi maru oiba misak oirakadoribani haujiktagi hauna mawu thamoi sengna amakpa yawda nungsiba tamsilo nang aikhoi khara suinatana magi da makana sulai tamni madomak na ngasai nang namongonda ngangning mangangbada ma saudribani mana nangbu manna khangmani is sorry debo angawbina chele idude nangna hana kari haire ha ngasi kakthengaraga sakta khali adu towi nabu fati adu adana pagangangi dude mining thoma chadu da yam akan sadana phuni haina haiki kum tawdai adudadi masana angawbini hairak tamani adoiso machin paithoi ichan tayal no fit tawi chimhalda khunam thammi nokna yenglubada nongdairemba tarsanduna nungaina tumlibada urai nungsibana loi matawdo ichan da susat hai keno mengera yai tayal tapna changsili nongdairemana tumlibada photo lowi amuk handoraktuna ichan da photo thai data on toramde maduda tayalna data on to net fogligi nubim chan nang tawribo hawjikta lon mani mobile data on tawi notification lakpado changlaga photo du yingli maya karaga tumliba nongdairemba bo yinglaga ichan mo monoksei zoom in out tawduna se yingi momonok lambadai makhol thokna nogli ichan nokpa tabada tayalna noira nimsibat asuloi matawse numsiba mataw yam urakhini nang ngawkhriba khangpote monda ngawkhrade aidi mangjare adum ngawre mi ngawkhiba yadri ichan tamo tayano kem hagem narambudu tawkhide harawramba maithongso hanjinkhre nongdairemba nangasai hawdokpada tabi khidraba wado hawdorei ngasimu ngakpa aigi punsida thengna khidri kari matangino ining thongno nongdairembagida midop chahanlambagi law khongkhidabudugini kaino aisibo yadabra yade maramdi khangde aibadi karige yahaliba mitopni aiso ayalna khangliba wasu masini nongdairembadi madugi wakhal chande khanjinbasu tawde laifam thokpani leiriba tayalna khitang palakpada ichan lamsin mangamli tayalgi watana fam ichan konangda leire masigidama wari sharaklibani tayalna mana khanbadu hairi icanda nangbudi matam chuppagi oina mafamsida changbagi ayaba ningthongna pirammi ningthaugi kari wakhal leibano aikhoina lamsinba ngamlude konungsida lanfani nongdairemba tamo khawzaba natana kaishu haisaba ngamde ichan tayalgi mitlo ira chelei ningthaugi naifamne nongdairemba maduna karino hainingliba khangakini uraklani nangshu konungsida leiriba miyoi khuding nongdairembagi sangaida khong thangsinbagi ayaba pide supnatagi akan mamakhoi khratani changliba kana
ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯐꯝꯗ ꯁꯥꯔꯝꯆꯠ ꯆꯠꯂꯤꯕ ꯏꯅꯤꯡꯊꯧ ꯅꯤꯡꯊꯧꯔꯦꯜ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕ ꯈꯣꯡꯂꯣꯏ ꯂꯦꯝꯕ ꯏꯅꯦꯝ ꯁꯤꯂꯩꯁꯅꯥ ꯅꯦꯅꯦ ꯅꯨꯔꯩ ꯑꯃꯗꯤ ꯃꯥꯒꯤ ꯇꯦꯡꯕꯥꯡꯂꯣꯏ ꯑꯅꯤꯒ ꯑꯩꯒ ꯃꯁꯤꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯑꯀꯛꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯜꯂꯕꯅꯤ ꯏꯙꯧ ꯁꯅꯈ꯭ꯌꯥ ꯕꯣꯛꯁꯤ ꯃꯈꯣꯏꯁꯨ ꯆꯪꯗꯦ ꯉꯛꯏ ꯏꯆꯟ ꯇꯌꯥꯜꯅ ꯐꯠ ꯊꯗꯠꯂꯛꯄꯁꯤꯗ ꯁꯂꯥꯏꯔꯦꯟ ꯈꯨꯠꯁꯦꯝꯂꯩ ꯃꯁꯣ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯅꯥꯛꯇ ꯆꯪꯕꯒꯤ ꯑꯌꯥꯕ ꯄꯤꯗꯕ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯅꯤꯡꯊꯧꯔꯦꯜꯒꯤ ꯇꯥꯂꯣꯏꯁꯤꯡꯁꯨ ꯑꯦ ꯏꯆꯟ ꯌꯦꯡꯊꯔꯛꯏ ꯎꯔꯦ ꯅꯥꯎꯖꯤꯡꯂꯦꯟꯅ ꯃꯥꯕꯨ ꯌꯦꯡꯂꯝꯂꯤꯕꯗꯣ ꯅꯥꯎꯖꯤꯡꯂꯦꯟꯅꯁꯨ ꯏꯆꯟꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯂꯤꯕꯗ ꯎꯕꯗ ꯇꯨꯃꯤꯟꯅ ꯅꯣꯛꯃꯤ ꯆꯠꯈꯤ ꯅꯥꯎꯖꯤꯡꯂꯦꯟꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯑꯗꯨꯃꯛ ꯌꯦꯡꯍꯧꯏ ꯏꯆꯟ ꯃꯥꯅ ꯅꯥꯎꯖꯤꯡꯂꯦꯟꯗ ꯄꯨꯛꯅꯤꯡ ꯆꯪꯂꯤꯉꯩ ꯇꯌꯥꯜ ꯀꯣꯜ ꯀꯛꯈ꯭ꯔꯦ ꯀꯧꯕ ꯉꯥꯡꯕ ꯇꯥꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯇꯦꯛꯁ ꯑꯣꯏꯅ ꯊꯥꯖꯤꯜꯂꯛꯏ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯇꯨꯝꯅꯤꯡꯉꯕꯣ ꯂꯥꯛꯂꯤꯕ ꯇꯦꯛꯁꯇꯣ ꯌꯦꯡꯉꯤ ꯏꯆꯟ ꯍꯟꯕꯒꯤ ꯋꯥꯈꯜ ꯈꯜꯂꯨꯗꯦ ꯉꯛꯆꯥꯅꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯃꯆꯥꯏꯕꯨꯡꯉꯣ ꯅꯥꯎꯖꯤꯡꯂꯦꯟꯅꯤ ꯍꯧꯖꯤꯛꯀꯤꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯝꯕꯩ ꯃꯔꯝꯅ ꯀꯔꯤ